Thumbnail si urga comment pidringaida video asi loi phoktang yengbiraga comment pibinaba haijari. Mayam puno putoram nokchari isamak internet changaga kari kari laige haidana yengba yamna pamjaba miyoi amakhakni. Ngasi gi aigi topic asi ai isagi wakhaldagi puthokcharaga isaba nachade puthokchaba nachade. Ngasi gi topic asi internet ta thengnaduna laiba ainadi thengnakiba kuiraba topic amakhakni. Mayamda khanganjaningduna amadi mayamgi wakhal khangjaningmadagi video asi semjabani. Ngasi gi topic asi maitai maisau taret ki manungda mayang bamon ama yauri haibane. Blog asi 2014 da phongkiba blog amani aduga ngasi gi video sida aigi oiba wakhal amata thamjade. Blog asi da ibiramba wari asi samlapna mayamda share tawjabane. Aigi ngasi gi video asi de samlapa warol kharadang oina thamjage. Mapum phaba wari pabiningaga di Google da sum changaga aigi title asi ga samana search tawbinaba mayamda request tawjage. Aigi ngasi gi topic ta laksage. Blog asi da ibiramiba wari sina kai hairige habadudi maitai maisau taret ki manungda konok thengra kauba ama yauri. Mahak si mayang oibagi wari oina tawbane. Konok natraga kanak haibasi ganak natraga gonok tagi lakpani. Gagi konthok thoktingaida oibanina ganak pu kanak kaukibani haibani. Ganak haibasina Andhra Pradesh amadi Madhya Pradesh lomdagi lakpa Assam da 16th century da lakkiba Panji kanglupni hairi. Adudagi Manipur Yorokpo oiramba yai haibani. Makata na adugumba miyoi kanglup changlakkhibagi warisi Saitharol kumbaba da palamde. Laubadabu Maihorol sangai phamang manungda yauba bamon kunthoklonda maidingu ahumgi matamda laikiba gonok marigi maramda palli hairi. Mamingsing asi pabiningaga dinghak push tawbiraga yengbiyo. Makatana Thengra haibasi ningthausingi macha machu maming thonbada lamgi maming tholakpa thengnai. Adubu Thingkra chaibi haidana ama yauri. Yauriba Thingkra asisu Thengra dagi thaidorakpani hairi. Makatarakpada Saitharol kumbabada palamiba Thingkra asi mayang laipaktagi laaga kanglagi awanglomda leiramba oirambani. Khagemba ningthongna lausilaba matung masanupi poklakpada Thingkra chaibi haidana thonkiba oiramba yai haibani. Makatana ningthau Khagembana 1614 AD da Kaithel Tara Sangabagi Thoram amada awang Kaithengi matangda Thingkra haiba wahai asi panba thengnai hairi. Saitharol kumbabada yauba wahai pareng kharasi ngak push tawbiraga pabiyu. Matang asida palliba Thingkra asidi migi maming oina panbo oina ui haibani. Aduga masida migi maming oina palliba si konok Thengra masamak pura haibasini. Aduga makatana palliba wafam khara asidagi khangba yabasi awang Kaithel asi mayang yamna laiba mafam amada hawdokpani haibasini. Yengbiribasingda aina request tawjaningbadi aigi ngasigi topic asi aigi wakhaldagi thoaga puthokchaba nachade. Internet da thengnaba ama mayamda sum share tawjabani aduna comment ibirakpa matamda khoisaunabasing yauragasu fajaba wahaida phongdokpiraknaba haijari. Mayamna yengbada nungaitaba wai sinaraga phongdokpiraktanaba ai hana haijahauge. Makatana sum khangjanba yabasi ganak Thengragi yumnak asi ganak mayumni. Mahakpu pokpa panthaugi mamingna ngangoiba kawi aduga palemgi mamingna thabungbi kawi. Aigi ngasigi topic asi matang swaidu loisinjage aduga mayamgi wakhal phongdokpiba kawbigano comment tawbiramo. Aina ngasigi topic asi mayamda share tawjabagi maramsi asigumba internet ta thengnariba blog asi kayam yamna chummi natraga lale haibasi khangdabanina akhangai-singi mafamda yaukhinaba mayamda share tawjabani. Aduna mayamna su akhangai-singi mafamda yaubikhinaba share tawba kawbigano. Makatana aigi mamangi video sing yengbidaba yauragadi sum changaga yengtabiyu mayamgi wakhal phongdokpiramo. Makatarakpa video sing thagalakpada yengba phangbinaba subscribe amadi bell icon number kawbigano. Thagachari.